Giá hỏi. ꯑꯩꯈꯣꯏꯗꯤ ꯁꯥꯡ ꯇꯧꯏ ꯁꯥꯡꯅ ꯆꯥꯕ ꯌꯥꯝ ꯄꯥꯝꯕꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯑꯩꯒꯤ ꯍꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯉꯁꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯎꯁꯣꯏ ꯑꯆꯥꯔ ꯇꯧꯗꯣꯏꯅꯦꯕꯀꯣ ꯎꯁꯣꯏ ꯑꯆꯥꯔꯗꯣ ꯀꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤꯗꯣ ꯑꯩ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯑꯩ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦ ꯉꯁꯤꯒꯤꯗꯣ ꯀꯃꯥꯏꯅ ꯍꯧꯋꯤ ꯍꯥꯏꯗꯣꯀꯣ ꯀꯃꯥꯏꯅ ꯑꯆꯥꯔ ꯇꯧꯋꯤ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯗꯁꯨ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨ ꯃꯌꯥꯝ ꯀꯛꯅ ꯂꯣꯏꯔꯦ ꯎꯁꯣꯏꯁꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯀꯣ ꯑꯗꯣ ꯐꯧꯕꯁꯦ ꯅꯨꯡꯁꯥꯗ ꯄꯨꯡ 3ꯃꯨꯛ ꯑꯗꯨꯝ ꯐꯧꯕꯤꯌꯣꯕꯀꯣ ꯍꯥꯏꯗꯤ ꯃꯆꯨꯝꯁꯦ ꯑꯗꯨꯝ ꯆꯨꯞꯁꯟꯈꯤꯅꯕ ꯍꯥꯏꯅꯅꯦꯀꯣ ꯄꯨꯡ 3ꯃꯨꯛ ꯐꯧꯕꯤꯌꯨ ꯑꯗꯨꯗꯒꯤ ꯐꯦꯟ ꯃꯈꯥꯗ ꯊꯝꯃꯁꯨ ꯑꯗꯨꯝ ꯆꯥꯕꯅꯦꯕ ꯄꯨꯡ 3ꯗꯤ ꯍꯦꯟꯅ ꯊꯝꯕꯤꯒꯅꯨ ꯍꯦꯟꯅ ꯊꯝꯃꯁꯨ ꯋꯥꯠꯅꯗꯤ ꯊꯝꯕꯤꯒꯅꯣꯕ ꯍꯧꯖꯤꯛ ꯃꯔꯣꯏ ꯉꯧꯕ ꯍꯧꯔꯦ ꯁꯤꯒ ꯂꯣꯏꯅ ꯌꯥꯎꯔꯦꯕꯀꯣ ꯃꯥꯒꯤ ꯃꯔꯣꯏ ꯄꯨꯝꯅꯃꯛꯅꯦ ꯍꯥꯞꯀꯗꯕ ꯃꯔꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯤꯛꯁ ꯇꯧꯔꯒ ꯂꯧꯔꯛꯄꯅꯦꯕ ꯑꯩꯈꯣꯏꯅꯅꯦ ꯇꯣꯉꯥꯟ ꯂꯧꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯆꯥꯔ ꯇꯧꯕ ꯈꯨꯗꯤꯡꯒꯤꯅꯦ ꯑꯗꯨꯗꯨꯅ ꯁꯤꯒ ꯂꯩꯔꯦ ꯃꯔꯣꯏ ꯉꯧꯕ ꯍꯧꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯕꯒꯤ ꯔꯦꯗꯤ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯁꯨꯔꯒꯦ ꯇꯧꯔꯤꯅꯦꯕꯀꯣ ꯃꯔꯣꯏꯁꯦ ꯍꯥꯏꯗꯤ ꯄꯨꯈꯝꯗ ꯈꯛꯇꯪ ꯏꯪꯍꯜꯂꯤꯅꯦꯕ ꯑꯗꯨꯗꯣ ꯑꯩ ꯈꯨꯖꯥꯏꯗ ꯑꯣꯏꯅ ꯁꯨꯔꯦ ꯁꯨꯅꯕꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕꯅꯤꯅ ꯈꯨꯖꯥꯏꯗ ꯑꯣꯏꯅ ꯑꯗꯨꯝ ꯁꯨꯔꯦꯕꯀꯣ ꯃꯌꯥꯝ ꯂꯥꯟꯅ ꯈꯟꯕꯤꯒꯅꯣꯕ ꯑꯗꯨꯝ ꯆꯅꯝꯒ ꯃꯣꯔꯣꯛꯀ ꯁꯤꯡꯒꯅꯦꯕꯀꯣ ꯑꯁꯤꯁꯦ ꯈꯣꯛꯅ ꯂꯣꯏꯔꯦ ꯑꯗꯨꯗꯒꯤ ꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯕ ꯑꯗꯨ ꯃꯌꯥꯝ ꯁꯤꯡ ꯆꯅꯝꯁꯦ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯈꯛ ꯍꯥꯏꯗꯤ ꯁꯔꯨꯛ 3 ꯊꯣꯛꯄꯗꯣ ꯑꯃꯈꯛ ꯊꯝꯕꯤꯔꯨꯔꯒ ꯑꯇꯩ ꯂꯣꯏ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯂꯥꯛꯇꯦ ꯑꯗꯣ 3 ꯊꯣꯛꯄꯗꯣ ꯍꯥꯏꯗꯤ 3 ꯊꯣꯛꯄ ꯈꯥꯏꯗꯣꯛꯑꯒꯅꯦ ꯑꯗꯨꯗꯒꯤ 1 ꯊꯣꯛꯄꯗ ꯊꯝꯍꯧꯔꯒ ꯑꯇꯩ ꯂꯣꯏ ꯁꯨꯗꯣꯏꯅꯦꯕ ꯑꯗꯨꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯨ ꯀꯛꯑꯦ ꯑꯗꯨꯒ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕꯀꯣ ꯍꯣꯔꯦꯟ ꯑꯩ ꯍꯥꯏꯗꯤ ꯉꯧꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯎꯅꯦꯕ ꯑꯩꯅ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯗꯣ ꯑꯗꯣ ꯆꯅꯝꯁꯦ ꯌꯥꯝꯅ ꯍꯥꯞꯄꯤꯉꯩꯗꯤ ꯍꯥꯎꯕ ꯍꯦꯟꯕꯅꯦꯕ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯆꯥꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯏꯁꯨ ꯈꯔ ꯋꯥꯠꯂꯦ ꯂꯩꯇꯔꯦꯕ ꯑꯇꯩꯀꯣ ꯑꯂꯩꯕꯗꯨꯅꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯣꯔꯣꯛ ꯁꯥꯕꯗꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯆꯥꯗꯦꯕ ꯃꯣꯔꯣꯛ ꯑꯁꯥꯕꯗꯣ ꯆꯥꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯥꯡꯗꯨꯒ ꯍꯥꯞꯄꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯧꯕꯁꯨ ꯑꯩꯗꯤ ꯈꯔ ꯀꯨꯏꯅ ꯉꯧꯋꯤ ꯌꯥꯝꯅ ꯌꯥꯡꯅ ꯉꯧꯔꯒ ꯍꯥꯞꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦꯕꯀꯣ ꯆꯥꯕꯗꯁꯨ ꯈꯔ ꯍꯥꯏꯗꯤ ꯔꯣꯁ ꯂꯩꯅꯕ ꯍꯥꯏꯅꯅꯦꯀꯣ ꯐꯨꯠꯇꯣꯛꯑꯒ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯉꯧꯋꯦꯕ ꯑꯩꯗꯤ ꯀꯪꯁꯍꯜꯂꯦ ꯍꯥꯎ ꯃꯌꯥꯝꯁꯦ ꯂꯣ ꯐ꯭ꯂꯦꯝꯗ ꯊꯝꯕꯤꯌꯨ
ꯑꯦꯛꯁꯄꯦꯔꯤꯃꯦꯟꯅꯤ ꯔꯦꯁ ꯃꯌꯥꯝ 야로이 야로 전기로 달라가 그냥 야돼요 짜로 하브라 하게 하브라 짜도 하브라 Yeah.